पृथ्वीदगी किलोमीटर 3,84,000 मुंग लाप मफम था लेबाक असिदा ngsidagi chahi yankhai humdoi mukki mamang 1972 da miyoibana aroibo oina thagi laimai da chatki adubu 1972 gi matungda aikhoina amughana thalibakta miyoiba pudra chatpagi mission asi amughana tawramde adubu ngasi 2026 ki matam asida amukka hanna thalibakta miyoiba pudra chatpagi sem sari aduga handak mukti sumnagi chatpa khangnatana mafum asida dum laiva miyoi kya gi leifam semkatpa aduga masidagi amuk mars tamna chatpagi plan tawri bani masigi pangthok doriba mission asi aikhoina Artemis mission haina khangnai masigi mission asi aikhoi miyoibagi history da khwaidigi chawba space mission amsu soidana oigani haina thajanai aduga wahang amana aikhoina thalibakta ihan hana 1969 da khong tabang ngamkhibani adubu chahi yankai hena aikhoina thalibakta amung hana chatnaba honadribasi kari maramgino thalibak tamna chatpasi yamna lubo oiba jala natraga atopa wari leramgadra aduna ngasi brisday da wahang asigi pokum Artemis mission asi karino masi kamdangno work tawbani amadi mission asi aikhoi miyoibagi future da kari maramgi yamna maru oiribano haibna chingba wahang sing asigi maramda khangminasi ngasidagi chahi humfumuki mamang 1960s ki matamda US amadi Soviet Union anigi marakta yamna top lamjel ama tanarami masigi lamjel asi space ki lamjel ni masigi matam asida country anisi makhoi gi technology asi kanana hena chawhatpa henbagi habisigi matangda yamna akanba competition lerami ahan boina Soviet Union na Sputnik haina khangnava satellite asi thagat pangamki aduga amukasu space da ahan ba miyoi Yuri Gagarin asi thagat pangamki asumna America si Soviet Union gi makha da lerami adubu 1961 gi matamdugi US President John F Kennedy na announcement ama tawki madudi chahi 10 gi manungda USA na thalaibakta ahan ba miyoi thagani aduga amuka prithvi tamna halakhan gani haina phongdokhi asumna masidagi US ki Apollo program asi haurukhibani masigi USA ki Apollo mission sida punna mission 13 yauki aduga masida khwaidagi maming chatkibasina Apollo 11 asni maramdi masigi mission sida July 20 1969 da ihan hanba oina Neil Armstrong na thalibakta khong taba ngamki numit adu prithvi gi mipum khudingna TV mamang da famduna angakpaga loina loini yengduna lainaki Neil Armstrong na ahanba thalibakta khongna netpa matamda magi step asi apikpa khongul macha ama khaktani adubu masi prithvi gi mipum khuding amadi aikhoi gi history gi di asoba mai pakpa mani hena phongdokhi masigi matung Apollo mission 12 14 15 16 amadi 17 su thalibakta astronaut puduna mai pakna chatpa ngamki asumna punna miyoi 12 thagi leimai da chatpa ngamki adubu 1972 gi matung Apollo 17 mission gi matungda khudingmak lepki aikhoi amungana thalibakta chatpagi mission asi tawrumde masigi su maram khara lai matam asida space ki lamjel kana tanaribasi USA amadi Soviet Union anisini aduga America na kana honaribasi su Soviet Union bu maithiba pina bagi damaktani asumna America na thalibakta mai pangna chatpa ngamkhraba matungda madugi competition adu loikhirami asumna public interest su mayeng tarakhi maramdi thalibakta hanjina chatpa ngamkhrabanina aduga public interest hantarakpana government su space mission asigi budget hantanki Apollo program da changkiba paisa si hojiki matamda $280 billion mu oigene hena phongdokhi aduga asuk yamba paisa si government su hanjin puthokpa pamlamde aduna thalibakta chatbagi mission asi loina leplamde adubu priority di hantarakhi adubu ngasi chahi 50 muki matungda aikhoina ahungba kya amuka uba phangrakli ngasidi thalibakta chatpa si country anigi marakta lamjel tanaba natre masi apunba humanity asigi next step oigadori masigi maruiba maramasi tha si sumnagi nungmutum man natte masida ikogi future gi space exploration da chawna mateng oigadoriba potlam mama lai haina thajanai madudi ising asni adubu ising hairaga prithivida laidiba sumna laivide natte ising asi ice oina thalaiba ki south pole thangma saruk asida laivani aduga mafum asi adu mamlaga laiba nungsamangal phangdaba mafumni adubu thalibakta ising leiba si yamna maru oina longnariba si kari maramgino masigi maramasi aikhoina space ta kariguma ma thagatpa matamda posak asi lumba helikai paisa changbusu heli maramdi posak asi hena lumlikai madu thagatpa ngamnaba yamna yamba fuel changgadoribani
ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯥꯡꯕ ꯁ꯭ꯄꯦꯁ ꯃꯤꯁꯟ ꯆꯠꯄ ꯃꯇꯝꯗꯁꯨ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯒꯤ ꯊꯛꯅꯕ ꯏꯁꯤꯡ ꯃꯅꯥ ꯃꯁꯤꯡ ꯊꯥꯅꯕ ꯑꯗꯨꯒ ꯐꯨꯑꯦꯜ ꯑꯣꯏꯅꯁꯨ ꯏꯁꯤꯡ ꯑꯁꯤ ꯆꯪꯏ꯫ ꯋꯥꯇꯔꯒꯤ ꯐꯣꯔꯃꯨꯂꯥ ꯑꯁꯤ H2O ꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯑꯦꯇꯣꯝ ꯑꯅꯤ ꯑꯗꯨꯒ ꯑꯣꯛꯁꯤꯖꯦꯟ ꯑꯦꯇꯣꯝ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯂꯦꯛꯇ꯭ꯔꯣꯂꯥꯏꯁꯤꯁ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯏꯁꯤꯡꯗꯒꯤ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯑꯃꯗꯤ ꯑꯣꯛꯁꯤꯖꯦꯟ ꯑꯁꯤ ꯇꯣꯈꯥꯏ ꯇꯥꯍꯟꯕ ꯌꯥꯏ꯫ ꯑꯗꯨꯒ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯑꯁꯤꯅ ꯐꯨꯑꯦꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯑꯣꯛꯁꯤꯖꯦꯟ ꯑꯁꯤꯅ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯒꯤ ꯁꯣꯔ ꯍꯣꯟꯕꯅ ꯆꯤꯡꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ꯫ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯤ ꯊꯥ ꯂꯩꯕꯥꯛꯇ ꯐꯪꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯄꯨꯔꯨꯗ꯭ꯔꯒꯁꯨ ꯌꯥꯏ꯫ ꯑꯁꯨꯝꯅ ꯊꯥ ꯂꯩꯕꯥꯛꯇ ꯆꯠꯄꯒꯤ ꯀꯣꯁ ꯑꯁꯤ ꯌꯥꯝꯅ ꯍꯟꯊꯍꯟꯕ ꯉꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯥꯁꯥꯒꯤ ꯑꯅꯧꯕ ꯊꯥ ꯂꯩꯕꯥꯛꯇ ꯆꯠꯄꯒꯤ ꯃꯤꯁꯟ ꯑꯥꯔꯇꯦꯃꯤꯁ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯤꯁꯟ ꯑꯁꯤ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥ ꯂꯩꯕꯥꯛꯇ ꯄꯨꯗꯨꯅ ꯆꯠꯄꯒꯤ ꯃꯤꯁꯟꯅꯤ꯫ ꯑꯗꯨꯒ ꯍꯟꯗꯛꯃꯨꯛꯇꯤ ꯃꯁꯤ ꯆꯨꯝꯅ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯅꯠꯇꯕ ꯃꯐꯝ ꯑꯗꯨꯗ ꯄꯔꯃꯦꯅꯦꯟꯠ ꯑꯣꯏꯅ ꯂꯩꯕ ꯌꯥꯅꯅꯕ ꯁꯦꯝ ꯁꯥꯕ ꯑꯁꯤꯅꯤ꯫ Artemis ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤ Greek mythology-ꯗꯒꯤ ꯂꯧꯕ ꯃꯤꯡꯅꯤ꯫ Greek mythology-ꯗ Artemis ꯑꯁꯤ Apollo-ꯒꯤ twin sister-ꯅꯤ꯫ ꯑꯗꯨꯒ Artemis ꯃꯤꯡ ꯑꯁꯤ ꯈꯜꯂꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯤꯁꯟ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯒꯗꯧꯔꯤ꯫ Artemis ꯃꯤꯁꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯅ ꯅꯩꯅꯕ ꯌꯥꯏ꯫ ꯑꯍꯥꯟꯕꯗ Artemis 1 ꯃꯁꯤ 2022ꯗ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯈ꯭ꯔꯦ꯫ ꯑꯅꯤꯁꯨꯕꯗ Artemis 2 ꯃꯁꯤꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯧꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯍꯨꯝꯁꯨꯕꯗ Artemis 3 ꯃꯁꯤꯗ ꯃꯤꯑꯣꯏꯕ ꯄꯨꯗꯨꯅ ꯊꯥ ꯂꯩꯕꯥꯛꯇ ꯆꯠꯄꯒꯤ ꯃꯤꯁꯟꯅꯤ꯫ Artemis 1 ꯑꯁꯤ 2022ꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗ ꯂꯣꯟꯆ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤ ꯑꯟꯀ꯭ꯔꯨ ꯃꯤꯁꯟ ꯍꯥꯏꯕꯗꯤ ꯃꯁꯤꯗ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯌꯥꯎꯔꯒ ꯆꯠꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯒꯣꯜ ꯑꯁꯤ ꯅꯥꯁꯥꯒꯤ ꯅꯧꯅ ꯁꯥꯕ ꯔꯣꯀꯦꯠ SLS ꯑꯃꯗꯤ ꯁ꯭ꯄꯦꯁꯀ꯭ꯔꯥꯐꯠ ꯑꯣꯔꯤꯌꯣꯟ ꯑꯁꯤ ꯇꯦꯁꯠ ꯇꯧꯕ ꯑꯁꯤꯅꯤ꯫ SLS ꯍꯥꯏꯕꯗꯤ ꯁ꯭ꯄꯦꯁ ꯂꯣꯟꯆ ꯁꯤꯁꯇꯦꯝ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯥꯁꯥꯅ ꯁꯥꯈꯤꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯔꯣꯀꯦꯠ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯃꯁꯤ ꯑꯦꯄꯣꯂꯣꯗ ꯁꯤꯖꯤꯟꯅꯈꯤꯕ Saturn V ꯁꯤꯗꯒꯤ ꯐꯥꯎꯕ ꯍꯦꯟꯅ ꯁꯛꯇꯤ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ SLSꯀꯤ ꯋꯥꯡꯕꯒꯤ ꯆꯥꯡ ꯑꯁꯤ 98 ꯃꯤꯇꯔꯁꯃꯨꯛ ꯑꯣꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯊ꯭ꯔꯁꯠ ꯄꯥꯋꯔ ꯑꯁꯤꯅ 39.1 ꯃꯦꯒꯥꯅꯤꯎꯇꯟꯁꯃꯨꯛ ꯑꯣꯏ꯫ ꯑꯣꯔꯤꯌꯣꯟ ꯁ꯭ꯄꯦꯁꯀ꯭ꯔꯥꯐꯠ ꯑꯁꯤꯅ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯅ ꯇꯣꯡꯒꯗꯧꯔꯤꯕ ꯃꯈꯣꯏꯕꯨ ꯂꯨꯅꯔ ꯑꯣꯔꯕꯤꯠ ꯇꯝꯅ ꯄꯨꯒꯗꯧꯔꯤꯕ ꯁ꯭ꯄꯦꯁꯀ꯭ꯔꯥꯐꯠ ꯑꯗꯨꯅꯤ꯫ ꯃꯁꯤ ꯑꯦꯄꯣꯂꯣ ꯃꯤꯁꯟꯅ ꯁꯤꯖꯤꯟꯅꯈꯤꯕꯗꯨꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯍꯦꯜꯂꯤ ꯑꯗꯨꯒ ꯑꯦꯁꯇ꯭ꯔꯣꯅꯣꯠ 3 ꯇꯣꯡꯕ ꯆꯜꯂꯤ꯫ ꯑꯗꯨꯒ ꯃꯁꯤꯗ ꯑꯦꯗꯚꯥꯟꯁ ꯂꯥꯏꯐ ꯁꯄꯣꯔꯠ ꯑꯃꯗꯤ ꯔꯦꯗꯤꯌꯦꯁꯟ ꯄ꯭ꯔꯣꯇꯦꯛꯁꯟꯁꯨ ꯌꯥꯎꯏ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ 12ꯃꯨꯛ ꯔꯤꯁꯞꯄ꯭ꯂꯥꯏ ꯇꯧꯗꯨꯅ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯅ ꯍꯤꯡꯕ ꯉꯝꯃꯤ꯫ Artemis 1 ꯃꯤꯁꯟꯗ ꯑꯣꯔꯤꯌꯣꯟꯅ ꯊꯥꯒꯤ ꯑꯣꯔꯕꯤꯠꯇ ꯀꯣꯏꯅ ꯂꯩꯅ ꯄꯥꯏꯔꯨꯔꯒ ꯅꯨꯃꯤꯠ 12ꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯉꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯤꯁꯟ ꯑꯁꯤꯗ SLS ꯑꯃꯗꯤ ꯑꯣꯔꯤꯌꯣꯟ ꯑꯅꯤꯁꯤ ꯃꯥꯏ ꯄꯥꯛꯅ ꯃꯊꯧ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯁꯤꯗ ꯑꯃꯨꯛ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯄꯨꯗꯨꯅ ꯆꯠꯀꯗꯧꯔꯤ꯫ ꯑꯁꯨꯝꯅ Artemis 2 ꯃꯤꯁꯟ ꯑꯁꯤꯗ ꯆꯍꯤ 50ꯒꯤ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯑꯣꯏꯕꯁꯤꯡꯅ ꯑꯣꯔꯤꯌꯣꯟꯗ ꯇꯣꯡꯂꯒ ꯊꯥꯒꯤ ꯑꯣꯔꯕꯤꯠꯇ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤ꯫ ꯃꯤꯁꯟ ꯑꯁꯤ ꯅꯨꯃꯤꯠ 10ꯅꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯦꯁꯇ꯭ꯔꯣꯅꯣꯠ 3 ꯌꯥꯎꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯤꯁꯟ ꯑꯁꯤꯗ ꯊꯥ ꯂꯩꯕꯥꯛꯇ ꯂꯦꯟꯗꯤꯡꯗꯤ ꯇꯧꯔꯝꯂꯣꯏ ꯃꯔꯝꯗꯤ ꯃꯁꯤ Artemis 3ꯒꯤ ꯇꯦꯁꯠ ꯐ꯭ꯂꯥꯏꯠ ꯇꯧꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯍꯨꯝꯁꯨꯕ ꯃꯤꯁꯟ Artemis 3 ꯑꯁꯤ ꯑꯃꯨꯛ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯤꯁꯟ ꯑꯁꯤ ꯃꯤꯑꯣꯏꯕꯁꯤꯡꯅ ꯆꯍꯤ 50ꯒꯤ ꯃꯇꯨꯡꯗ ꯊꯥ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯈꯣꯡ ꯇꯥꯒꯗꯧꯔꯤꯕ ꯃꯤꯁꯟꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯤꯕ ꯑꯁꯤꯅ ꯃꯤꯁꯟ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯒꯗꯧꯔꯤ꯫ ꯍꯟꯗꯛꯀꯤ ꯃꯤꯁꯟ ꯑꯁꯤꯗꯤ ꯊꯥ ꯂꯩꯕꯥꯛ ꯌꯧꯔꯒ ꯐ꯭ꯂꯦꯒ ꯑꯃ ꯌꯨꯡꯂꯝꯂꯒ ꯑꯃꯨꯛ ꯍꯜꯂꯛꯄꯒꯤ ꯃꯤꯁꯟ ꯑꯗꯨ ꯅꯠꯇꯦ꯫ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯅ ꯊꯥ ꯂꯩꯕꯥꯛꯀꯤ ꯁꯥꯎꯊ ꯄꯣꯜ ꯇꯝꯅ ꯆꯠꯀꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯥꯏꯁꯀꯤ ꯐꯣꯝꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯁꯤ ꯁ꯭ꯇꯗꯤ ꯇꯧꯒꯅꯤ꯫ ꯃꯈꯣꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯦꯝꯄꯜꯁ ꯀꯌꯥ ꯀꯂꯦꯛ ꯇꯧꯒꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯃꯈꯣꯏꯅ ꯂꯩꯅꯕ ꯕꯦꯁ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯤ ꯁ꯭ꯇꯗꯤ ꯇꯧꯒꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯤꯕ ꯑꯁꯤꯅ Artemis ꯑꯁꯤ ꯑꯦꯄꯣꯂꯣꯗꯒꯤ ꯌꯥꯝꯅ ꯇꯣꯞ-ꯇꯣꯞꯄ ꯃꯤꯁꯟ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯑꯦꯄꯣꯂꯣꯗꯅ ꯊꯥ ꯂꯩꯕꯥꯛ ꯇꯝꯅ ꯁꯨꯝꯅꯒꯤ ꯁ꯭ꯄꯦꯁꯀ꯭ꯔꯥꯐꯠ ꯑꯃꯈꯛꯇꯅ ꯆꯠꯄꯅꯤ꯫ ꯑꯗꯨꯕꯨ Artemisꯇꯗꯤ ꯂꯦꯟꯗꯤꯡꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯂꯦꯟꯗꯤꯡ ꯚꯦꯍꯤꯀꯜ ꯑꯃ ꯁꯤꯖꯤꯟꯅꯒꯗꯧꯔꯤ꯫ ꯃꯗꯨꯗꯤ SpaceXꯅ ꯁꯥꯕ ꯁ꯭ꯇꯥꯔꯁꯤꯞ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯁ꯭ꯇꯥꯔꯁꯤꯞ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯁꯥꯔꯤꯕ ꯔꯣꯀꯦꯠꯁꯤꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯔꯣꯀꯦꯠꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤ꯫ ꯃꯁꯤ 120 ꯃꯤꯇꯔꯁꯃꯨꯛ ꯋꯥꯡꯉꯤ ꯑꯗꯨꯒ ꯔꯤꯌꯨꯖꯦꯕꯜ ꯔꯣꯀꯦꯠ ꯑꯃꯅꯤ꯫ ꯑꯗꯨꯅ Artemis 3ꯒꯤ ꯃꯤꯁꯟ ꯑꯁꯤꯗ ꯅꯥꯁꯥꯒꯤ ꯔꯣꯀꯦꯠ SLS ꯑꯁꯤꯅ ꯑꯣꯔꯤꯌꯣꯟ ꯁ꯭ꯄꯦꯁꯀ꯭ꯔꯥꯐꯠ ꯑꯁꯤ ꯂꯨꯅꯔ ꯑꯣꯔꯕꯤꯠ ꯇꯝꯅ ꯊꯥꯒꯠꯈꯤꯒꯅꯤ꯫ ꯂꯨꯅꯔ ꯑꯣꯔꯕꯤꯠꯇ SpaceXꯀꯤ ꯁ꯭ꯇꯥꯔꯁꯤꯞ ꯑꯁꯤꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡ ꯑꯁꯤ ꯑꯣꯔꯤꯌꯣꯟꯗꯒꯤ ꯁ꯭ꯇꯥꯔꯁꯤꯞꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯁ꯭ꯇꯥꯔꯁꯤꯞꯅ ꯃꯈꯣꯏꯕు ꯊꯥ ꯂꯩꯕꯥꯛ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯂꯒ ꯂꯦꯟꯗꯤꯡ ꯇꯧꯒꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯔꯒ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯇꯥꯔꯁꯤꯞꯅ ꯃꯈꯣꯏꯕꯨ ꯂꯨꯅꯔ ꯑꯣꯔꯕꯤꯠ ꯇꯝꯅ ꯄꯥꯏꯈꯠꯇꯨꯅ ꯄꯨꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡ ꯑꯗꯨ ꯁ꯭ꯇꯥꯔꯁꯤꯞꯇꯒꯤ ꯑꯃꯨꯛ ꯑꯣꯔꯤꯌꯣꯟꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯒ ꯑꯣꯔꯤꯌꯣꯟꯅ ꯃꯈꯣꯏꯕꯨ ꯄ꯭ꯔꯤꯊꯤꯕꯤ ꯇꯝꯅ ꯑꯃꯨꯛ ꯄꯨꯔꯛꯀꯅꯤ꯫ ꯃꯁꯤ ꯌꯥꯝꯅ ꯂꯨꯕ ꯃꯤꯁꯟ ꯑꯃꯅꯤ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯇꯧꯔꯤꯕꯅꯤ꯫
ꯊꯥꯂꯩꯕꯥꯛꯇ ꯍꯟꯗꯛ ꯆꯠꯄꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯅꯥꯁꯥꯅ ꯊꯥꯂꯩꯕꯥꯛꯇ ꯄꯔꯃꯦꯅꯦꯟ ꯂꯨꯅꯔ ꯕꯦꯁ ꯑꯃ ꯁꯦꯝꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯕꯅꯤ꯫ ꯃꯁꯤꯕꯨ ꯅꯥꯁꯥꯅ ꯑꯥꯔꯇꯦꯃꯤꯁ ꯕꯦꯁ ꯀꯦꯝ ꯍꯥꯏꯅ ꯀꯧꯈꯤ꯫ ꯕꯦꯁ ꯀꯦꯝ ꯑꯁꯤ ꯊꯥꯂꯩꯕꯥꯛꯀꯤ ꯏꯁꯤꯡ ꯂꯩꯕ ꯃꯐꯝ ꯁꯥꯎꯊ ꯄꯣꯜ ꯑꯁꯤꯗ ꯁꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯁ꯭ꯇꯗꯤ ꯀꯌꯥ ꯇꯧꯗꯨꯅ ꯍꯦꯟꯅ ꯁꯥꯡꯕ ꯁ꯭ꯄꯦꯁ ꯃꯤꯁꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯒꯅꯤ꯫ ꯑꯗꯨꯒ ꯊꯥꯂꯩꯕꯥꯛꯇ ꯈꯛ ꯅꯠꯇꯅ ꯊꯥꯒꯤ ꯑꯣꯔꯕꯤꯠꯇꯁꯨ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯃ ꯁꯥꯒꯗꯧꯔꯤ꯫ ꯃꯁꯤꯕꯨꯅ ꯒꯦꯠꯋꯦ ꯍꯥꯏꯅ ꯈꯪꯅꯩ꯫ ꯒꯦꯠꯋꯦ ꯑꯁꯤ ꯑꯄꯤꯛꯄ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯒꯅꯤ ꯑꯗꯨꯒ ꯂꯨꯅꯔ ꯑꯣꯔꯕꯤꯠꯇ ꯀꯣꯏꯅ ꯂꯩꯅ ꯄꯥꯏꯔꯒ ꯂꯩꯒꯅꯤ꯫ ꯃꯁꯤꯗ ꯐ꯭ꯌꯨꯆꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯅꯔ ꯃꯤꯁꯟ ꯀꯌꯥꯗ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯒꯤ ꯁ꯭ꯇꯣꯞ ꯑꯣꯚꯔ ꯄꯣꯏꯟꯠ ꯑꯣꯏꯒꯅꯤ꯫ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯅ ꯃꯁꯤꯗ ꯍꯥꯟꯅ ꯂꯥꯛꯂꯒ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯊꯥꯂꯩꯕꯥꯛ ꯇꯝꯅ ꯆꯠꯀꯅꯤ꯫ ꯑꯗꯨꯒ ꯒꯦꯠꯋꯦ ꯑꯁꯤ ꯅꯥꯁꯥ ꯈꯛꯇꯒꯤ ꯅꯠꯇꯦ, ꯃꯁꯤꯗ ꯌꯨꯔꯣꯞꯀꯤ ꯀꯟꯇ꯭ꯔꯤ ꯀꯌꯥ, ꯖꯄꯥꯟ, ꯀꯦꯅꯥꯗꯥ ꯑꯃꯗꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯊꯥꯂꯩꯕꯥꯛ ꯆꯠꯄ ꯑꯁꯤꯗ ꯄꯩꯁꯥ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯗꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯃꯥꯔꯁ ꯑꯁꯤꯅꯤ꯫ ꯊꯥꯂꯩꯕꯥꯛ ꯆꯠꯄ, ꯃꯁꯤꯗ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯁꯦꯝꯒꯠꯄ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯥꯔꯁꯇ ꯆꯠꯄꯒꯤ ꯁ꯭ꯇꯦꯞ ꯑꯃꯅꯤ꯫ ꯃꯥꯔꯁꯇ ꯆꯠꯄꯒꯤ ꯂꯣꯟꯆ ꯇꯧꯕ ꯑꯁꯤ ꯊꯥꯂꯩꯕꯥꯛꯇꯒꯤ ꯇꯧꯕꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯏ ꯃꯔꯝꯗꯤ ꯊꯥꯒꯤ ꯒ꯭ꯔꯦꯚꯤꯇꯤ ꯑꯁꯤꯅ ꯑꯥꯔꯊꯇꯒꯤ ꯍꯦꯟꯅ ꯁꯣꯜꯂꯤ, ꯑꯗꯨꯅ ꯐꯨꯑꯦꯜ ꯁꯦꯞ ꯇꯧꯕꯁꯨ ꯍꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯊꯥꯂꯩꯕꯥꯛꯇ ꯂꯩꯕ ꯑꯁꯤꯁꯨ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ꯫ ꯊꯥꯂꯩꯕꯥꯛꯇ ꯅꯨꯡꯁꯥ ꯃꯉꯥꯜ ꯐꯪꯕ ꯅꯥꯀꯜ ꯑꯁꯤ ꯌꯥꯝꯅ ꯁꯥꯏ ꯑꯗꯨꯒ ꯅꯨꯡꯁꯥ ꯃꯉꯥꯜ ꯐꯪꯗꯕ ꯅꯥꯀꯜ ꯑꯁꯤꯅ ꯌꯥꯝꯅ ꯏꯪꯉꯤ꯫ ꯑꯗꯨꯒ ꯊꯥꯂꯩꯕꯥꯛꯇ ꯔꯦꯗꯤꯌꯦꯁꯟ ꯉꯥꯛꯊꯣꯛꯅꯕ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯁꯤ ꯂꯩꯇꯦ, ꯑꯗꯨꯅ ꯔꯦꯗꯤꯌꯦꯁꯟꯗ ꯑꯦꯛꯁꯄꯣꯖ ꯇꯧꯔꯒꯗꯤ ꯂꯩꯅꯥ ꯀꯌꯥꯁꯨ ꯅꯥꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯒꯤ ꯎꯐꯨꯜ ꯑꯁꯤꯁꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯁꯥꯔꯞ ꯑꯣꯏ, ꯑꯗꯨꯅ ꯁ꯭ꯄꯦꯁ ꯁꯨꯏꯠ ꯑꯃꯗꯤ ꯃꯦꯁꯤꯟꯁꯤꯡꯗ ꯆꯪꯈ꯭ꯔꯒꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯃꯁꯤꯒꯤ ꯃꯌꯥꯝꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯧꯖꯤꯛ ꯅꯥꯁꯥꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯅꯧ-ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥꯁꯨ ꯁꯦꯝ ꯁꯥꯔꯤ꯫ ꯑꯗꯨꯒ ꯍꯟꯗꯛꯃꯨꯛꯇꯤ ꯂꯨꯅꯔ ꯃꯤꯁꯟ ꯑꯁꯤ ꯁꯨꯝꯅꯒꯤ ꯑꯃꯦꯔꯤꯀꯥ ꯈꯛꯇꯅ ꯇꯧꯕ ꯅꯠꯇꯦ꯫ ꯆꯥꯏꯅꯥꯁꯨ ꯂꯨꯅꯔ ꯃꯤꯁꯟ ꯑꯁꯤꯗ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏꯁꯨ 2030 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯥꯂꯩꯕꯥꯛꯇ ꯃꯤꯑꯣꯏꯕ ꯊꯥꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯕꯦꯁ ꯁꯦꯝꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯤ꯫ ꯑꯗꯨꯒ ꯆꯥꯏꯅꯥ ꯑꯃꯗꯤ ꯔꯁꯤꯌꯥꯅꯤ ꯄꯨꯜꯂꯒ ꯂꯨꯅꯔ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯃꯁꯨ ꯁꯦꯝꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯧꯅ ꯑꯃꯨꯛ ꯁ꯭ꯄꯦꯁ ꯔꯦꯁ ꯑꯁꯤ ꯍꯧꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯒ ꯏꯟꯗꯤꯌꯥꯁꯨ ꯂꯝꯖꯦꯜ ꯑꯁꯤꯗ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ 2023ꯒꯤ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯏꯁꯔꯣꯅ ꯊꯥꯒꯤ ꯁꯥꯎꯊ ꯄꯣꯜꯗ ꯃꯥꯏ ꯄꯥꯛꯅ ꯁꯣꯐꯠ ꯂꯦꯟꯗꯤꯡ ꯇꯧꯕ ꯉꯝꯈꯤ꯫ ꯑꯁꯨꯝꯅ ꯏꯟꯗꯤꯌꯥꯅ ꯊꯥꯂꯩꯕꯥꯛꯇ ꯁꯣꯐꯠ ꯂꯦꯟꯗꯤꯡ ꯇꯧꯕ ꯉꯝꯕ ꯃꯔꯤꯁꯨꯕ ꯀꯟꯇ꯭ꯔꯤ ꯑꯣꯏꯈꯤ, ꯑꯗꯨꯒ ꯁꯥꯎꯊ ꯄꯣꯜꯗ ꯂꯦꯟꯗꯤꯡ ꯇꯧꯕ ꯉꯝꯕ ꯑꯍꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯣꯏꯈꯤ꯫ ꯃꯁꯤ ꯏꯟꯗꯤꯌꯥ ꯈꯛꯀꯤ ꯅꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯈꯤ, ꯃꯔꯝꯗꯤ ꯊꯥꯂꯩꯕꯥꯛꯀꯤ ꯁꯥꯎꯊ ꯄꯣꯜꯗ ꯂꯦꯟꯗꯤꯡ ꯇꯧꯕ ꯑꯁꯤ ꯌꯥꯝꯅ ꯂꯨꯏ꯫ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯃꯥꯏꯁꯤꯁꯨ ꯑꯀꯨꯠ ꯑꯇꯣꯡ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯀꯝꯃꯨꯅꯤꯀꯦꯁꯟꯗꯁꯨ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯣꯏ꯫ ꯑꯗꯨꯕꯨ ꯏꯁꯔꯣꯅ ꯃꯥꯏ ꯄꯥꯛꯅ ꯂꯦꯟꯗꯤꯡ ꯇꯧꯈꯤ ꯑꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅꯁꯨ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯌꯦꯡꯅꯈꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯗ ꯕꯦꯡꯒꯂꯣꯔꯗ ꯐꯨꯠꯕꯣꯜ ꯃꯦꯆ ꯑꯃ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯟꯅ ꯃꯦꯆ ꯑꯗꯨ ꯂꯦꯞꯂꯒ ꯃꯤꯁꯟ ꯑꯗꯨꯕꯨ ꯌꯦꯡꯈꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯒꯒꯟꯌꯥꯟ ꯃꯤꯁꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤ꯫ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯁ꯭ꯄꯦꯁꯇ ꯊꯥꯒꯠꯇꯨꯅ ꯑꯃꯨꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯄꯒꯤ ꯃꯤꯁꯟꯅꯤ꯫ ꯃꯤꯁꯟ ꯑꯁꯤꯒꯤ ꯑꯟꯀ꯭ꯔꯨ ꯃꯤꯁꯟꯅ 2026ꯒꯤ ꯃꯥꯔꯆ ꯊꯥꯗ ꯇꯧꯒꯅꯤ, ꯑꯗꯨꯒ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯄꯨꯕ ꯃꯤꯁꯟꯅ 2027ꯒꯤ ꯃꯌꯥꯏ ꯆꯜꯂꯛꯄꯗ ꯇꯧꯒꯅꯤ꯫ ꯑꯁꯤ ꯂꯣꯏꯔꯒ ꯏꯟꯗꯤꯌꯥꯁꯨ ꯅꯥꯁꯥꯒ ꯄꯥꯔꯠꯅꯔ ꯑꯣꯏꯗꯨꯅ ꯊꯥꯂꯩꯕꯥꯛꯇ ꯆꯠꯄꯒꯤ ꯄ꯭ꯂꯥꯟꯁꯨ ꯇꯧꯔꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯑꯣꯔꯤꯖꯤꯅꯦꯠ ꯇꯧꯔꯛꯂꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯁꯃꯨꯗ꯭ꯔ ꯀꯌꯥ ꯊꯤꯖꯤꯟꯕ ꯉꯝꯈꯤ ꯑꯃꯗꯤ ꯆꯠꯄ ꯉꯝꯈꯤ꯫ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯋꯥꯡꯕ ꯆꯤꯡ ꯀꯌꯥ ꯗꯤꯁꯀꯚꯔ ꯇꯧꯈꯤ ꯑꯃꯗꯤ ꯀꯥꯕ ꯉꯝꯈꯤ꯫ ꯑꯗꯨꯒ ꯁꯨꯝ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯃꯊꯪꯒꯤ ꯁ꯭ꯇꯦꯞ ꯑꯁꯤ ꯁ꯭ꯄꯦꯁ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯊꯥꯂꯩꯕꯥꯛ ꯑꯣꯏꯔꯤꯕ ꯑꯁꯤ ꯃꯊꯪꯗ ꯃꯥꯔꯁ ꯑꯣꯏꯔꯛꯀꯅꯤ, ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯌꯨꯅꯤꯚꯔꯁꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯍꯤꯡꯕ ꯄꯥꯝꯂꯒꯗꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯃ ꯊꯤꯗꯕ ꯌꯥꯗꯦ, ꯃꯔꯝꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈꯪꯍꯧꯗꯅ ꯑꯦꯁꯇꯦꯔꯣꯏꯗ ꯇꯥꯁꯤꯜꯂꯛꯄ ꯁꯨꯄꯔ ꯚꯣꯜꯀꯦꯅꯤꯛ ꯏꯔꯞꯁꯟ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯃꯁꯤꯒꯤ ꯃꯌꯥꯝ ꯑꯁꯤ ꯑꯃꯐꯥꯎ ꯊꯣꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯂꯔ ꯁꯤꯁꯇꯦꯝꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯄꯨꯟꯁꯤ ꯑꯁꯤ ꯂꯣꯏꯔꯛꯄꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯦꯛꯖꯣꯄ꯭ꯂꯥꯅꯦꯠ ꯂꯩꯐꯝ ꯑꯃ ꯊꯤꯕ ꯑꯁꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯁꯤ ꯃꯜꯇꯤꯄ꯭ꯂꯥꯅꯦꯇꯔꯤ ꯁ꯭ꯄꯤꯁꯤꯁ ꯑꯣꯏꯔꯒꯗꯤ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗꯒꯤ ꯀꯟꯍꯧꯕ ꯉꯝꯒꯅꯤ, ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯃꯨꯠꯄ ꯉꯝꯂꯣꯏ꯫ ꯅꯠꯇ꯭ꯔꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈꯛ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯗꯥꯏꯅꯣꯁꯔꯅ ꯃꯨꯠꯈꯤꯕ ꯑꯗꯨꯝꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯨꯠꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯁ꯭ꯄꯦꯁ ꯑꯦꯛꯁꯄ꯭ꯂꯣꯔꯦꯁꯟ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯁ꯭ꯇꯦꯞ ꯑꯗꯨ ꯑꯥꯔꯇꯦꯃꯤꯁ ꯃꯤꯁꯟ ꯑꯁꯤꯅ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯤꯁꯟ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯁꯟ ꯑꯃ ꯑꯣꯏ ꯍꯥꯏꯅ ꯂꯧꯅꯩ꯫ 1969ꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯥꯂꯩꯕꯥꯛꯇ ꯆꯠꯄ ꯉꯝꯈꯤ, ꯑꯗꯨꯒ ꯑꯃꯨꯛ ꯆꯍꯤ 50 ꯍꯦꯟꯅ ꯃꯤꯁꯟ ꯑꯁꯤ ꯂꯦꯞꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯠꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯤ, ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯆꯠꯄ ꯈꯛ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯁꯦꯝ ꯁꯥꯕꯒꯤ ꯄ꯭ꯂꯥꯟꯁꯨ ꯇꯧꯔꯤ꯫
ꯊꯥ ꯂꯩꯕꯥꯛ ꯑꯁꯤꯗ ꯕꯦꯁ ꯀꯦꯝꯞ ꯁꯥꯗꯨꯅ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯀꯌꯥ ꯂꯩꯗꯨꯅ ꯔꯤꯁꯔꯆ ꯇꯧꯗꯨꯅ ꯃꯊꯪ ꯂꯥꯛꯄ ꯁ꯭ꯇꯦꯞꯇ ꯃꯊꯪꯗ ꯃꯥꯔꯁꯇ ꯑꯃꯨꯛ ꯆꯠꯄꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯤ ꯃꯁꯤ ꯆꯍꯤ ꯀꯌꯥꯗꯤ ꯆꯪꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯑꯄꯤꯛꯄ ꯈꯣꯡꯊꯥꯡ ꯃꯆꯥ ꯑꯃꯗꯒꯤ ꯍꯧꯔꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯥꯔꯇꯦꯃꯤꯁ ꯃꯤꯁꯟ ꯑꯁꯤ ꯃꯗꯨꯒꯤ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄꯗꯨ ꯑꯣꯏꯔꯛꯅꯕ ꯑꯍꯥꯟꯕ ꯊꯥꯡꯈꯤꯕ ꯑꯄꯤꯛꯄ ꯈꯣꯡꯊꯥꯡ ꯑꯗꯨꯅꯤ ꯑꯗꯨꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯉꯛꯄ ꯄꯥꯎ ꯇꯥꯕ ꯐꯪꯂꯛꯀꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯗꯨꯅ ꯌꯦꯡꯂꯁꯤ